Manipuri homemaker channel mayambu taram nokchari mayam ngasidi alu chip kuina thamba yabudo adugido muk semjarake ko sikandi alu anaubu su phange aduga yumda su adum khara khara thanabagi mayam amasu leinai ko aduna sumaina angang na su yam pamba aduga hinjang pharak taba khopa khogi mathelongba pharak taba nga cha taba numit loina adum yamna su hawbane khoi yumda semjabase yam phajana crispy oibane krem krem lawradana ko asa aduki mate hawjane khogi mapandagi chip bora daga halaga asemba pusalakpado aduga mahaw aduki mate khena gare khoina yumda semjabasina duri huji kamaina semgadagi habdu charage ko ado alu anaubaje makuje haiphet khetok pirage aduga akhogi nungaigada mawngda dum khelasi ko sisina dukangi alu dune ado madi akhoi thangna sumain khetpa yate ko aduna pillar na ni khangde thangna ni khangde magi makuse kitang tharap tawna phasana nanna lokthok pirasi ko ado akhoina alu se maku khokpa loraga isingda dum thadabiyo ko natraga di musalakani masak to thijan gine ba aduga setpa matamda su isingda dum sithasi ko khogi sugumbai slicer ama lawrase aduga thangna tawbadi yaroi ko magi chang du puba ngamoi aduna sugumbai slicer ama da phajana sitpiraje pabgi chang je to sumaina phajana transparent oirise khogi yarigai adum paana tawrase ko thamalagadi hawba su watoine aduga phawbo matamda su kangbada wane ba phawringai da musalakna hangani ko nongmada adum yam phajana kangmane mathang mathang ujarake do sumaina parap na phajana changse manana loina ising chida sitpirasi ko khogi machu je phajana ba aduga magi machu je khogi alu gi stars mayam do yawre ko aduduna anira humlak phajana chamthora aki do sumaina anira humlak chamthoga phuto aji ko ado phutna bagi kon je aina ising hapaga thangalaga thamme ko sauge tawre eto aduna sigi seda akhoi gi thum se hoje hapora se thum se spoon ama hape aduga alu sina kg ani muki changni ko aduga hoje ki alu achambado loi hapchala se sumaina ado khogi gas ki mairi duna yam pikpo oragadi ani ohum thokna phutpi ko pulap yamagadi saudo yam wane ba omaga sauba ngairagadi overcook tawgani chip semba yaroi ko do haipetang okhai biraga makhum khumjalaga brong longna saugalalage ko aduga akhogi magi changse 50% gumba cook tawdoine akhogi mekhai yadaba ko akhogi la dawna phara mon badu khogi konjanba khochanbaga yabado adugi changdo oidoini ko aduna haiphet saugalakpa hawbada sumaina makhum hangdoga check tawthoaje ko aduga phutpada su yang koi changdabani ko mini ani muktang changmane hana isingdu sahalaga hapabani na ko ado sumaina khogi mon lawse yare ko mekhai ba di yadaba munbadu dinataba aduri thangdaraga hoje strainer khogi polang jali gumba amda phatlaw haido aje ko aduga isinga ayingbajina phatlaw dum chamthoga ingda halase yam thuna dum aduga phutbe loibaga thabam leire gaina asabada thamamba yate ko sete hek thammubada overcook tawgrani akhoi alu du pura mungrani ba aduga machumje phajana kitang kangalaba matungda sumaina nungsa da ko phi go mani khangde kharai ni khangde polang ni khangde ko dum isagi yumda areiba nungai kadaba amda sumaina amamamta oina loina santuaga phawrasi ko nungsaga yam phajana saradi nomtangda yam phajana kangmane akhoi chip chepa su yam paidana ko aduna than bigano koi kangbada su kangu yadragadi musalakani masak su thijalakani ba yam phajana kangne ko makhon ga je adu nomtanga yam phajana dry oina phawgi gen matam khara thamdoini na ko nomada loi chathoka tawbana tabanina ado yang ko man base sita loi hapchalaga nomani ni phawdoge phajana kangna ko aduga kamaina hauge habdu chu charake do yam phajana kangne hoje magi makhon ga jang adude hoje thau da muk tawraga ucharage ko ado thau se khoigi yam phajana mai hauge san bi ko saba watlaga di phajana pa phordawna kam yaroi ma ado video je skip tawdana ni ko aina hoje tawri se ado hek thadabaga dum loi kam khale ko masaka jam phajabane do phajana adum magi masakse kitang dark ohenge brown ohenge loi yare ko adum apamba jangda do mathang loina tawthoge ado khoigi sumaina mapandagi pusalakpado aduga mahaw aduki mati khetnabani ko khoigi alu anauba yumdaga tanbasinaga sembadi as laitere khowde mayam su chara kongtang khangani do ai nungchiraba viewers singna ai ngasi gi video se kitang kana ba nungai ba phawbiragadi like subscribe share follow tawsanbiramo kana ba nungai ba video su pudona lakjage
ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯑꯂꯨ ꯆꯤꯞꯁꯦ ꯁꯦꯝꯃꯒ ꯊꯝꯕꯤꯍꯣ ꯑꯂꯨ ꯑꯅꯧꯕ ꯐꯪꯉꯤꯉꯩꯗ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯄꯁꯨ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯉꯥꯛꯇꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯇꯥꯟꯗ꯭ꯔꯒꯁꯨ ꯗꯨꯀꯥꯟꯗꯩ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛ ꯐꯖꯅ ꯁꯦꯝꯃꯒ ꯊꯝꯍꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯦꯝꯃꯒ ꯁꯨꯃꯥꯏꯅ ꯏꯌꯥꯔ ꯇꯥꯏꯠ ꯀꯟꯇꯦꯅꯔ ꯑꯃꯗ ꯍꯥꯟꯖꯜꯂꯒ ꯂꯤꯔꯒ ꯊꯝꯕꯁꯨ ꯌꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯉꯥ ꯆꯥꯗꯕ ꯅꯨꯃꯤꯠꯀꯨꯝꯕ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯍꯟ ꯈꯛꯇꯅ ꯆꯤꯞꯁꯤꯗꯤ ꯂꯣꯏꯅꯁꯨ ꯄꯥꯝꯃꯤꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯆꯥꯔꯁꯨ ꯌꯥꯏꯀꯣ ꯀꯩꯝ ꯍꯥꯞꯇꯕꯤꯗ ꯑꯗꯣ ꯑꯩ ꯈꯤꯇꯪ ꯃꯁꯥꯂꯥ ꯈꯤꯇꯪ ꯍꯥꯞꯆꯒꯦ ꯆꯥꯛ ꯃꯁꯥꯂꯥ ꯑꯗꯨꯗꯒꯤꯗꯤ ꯕ꯭ꯂꯦꯛ ꯁꯣꯜꯠꯀꯨꯝꯕ ꯑꯗꯒꯤ ꯃꯣꯔꯣꯛ ꯄꯥꯝꯃꯒꯅ ꯃꯣꯔꯣꯛ ꯈꯤꯇꯪ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯆꯤꯂꯤ ꯄꯥꯎꯗꯔ ꯈꯤꯇꯪ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯔꯒ ꯆꯥꯕ ꯑꯁ ꯈꯨꯍꯥꯎ ꯑꯃ ꯑꯗꯨꯝ ꯍꯥꯞꯅꯤꯡꯕ ꯕꯗꯥꯝ ꯍꯥꯞꯀꯦꯔꯥ ꯂꯣꯏ ꯌꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ